Lakle lakle Inspector Tayai 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 Ahan mamaktada Inspector Tayai tabiri basingu James Hego jamna taram lok chobol loina nei koknona khurumjari Inspector Tayai sandokchari ba taka kasina miyam da crime gi awareness amadi imung manungi thogalon chanaron afafata kaya marum neina dunu miyam da pawdomjari apaba sing loksin biu fatabadi nakanda thambi ngasi jo podona laksari Inspector Tayai lising amaga chani gani futare chuba tanka ngasi gi tanka asigi mami kadaida chengani karigi da mota kadaida chengani haina kon ngasi gi tanka gasi tabisi lanthokchari afaba loksin mena sei fataba nakanda thamina sei kadaida chengani ahum suba tanka hey mi oni ko bakto thau hai jale Hey, mai churu yare, mai churu. Kamai toba, yare churu. Mai se churu maga koi. Chengar da bane. Gari kana thoro chakar do niko. Yare churu yare. Cai. No chelo. Kai no tashi da. Yu mai sai. Kai no tashi. Hey. Kana no gari thoro chingni. Hey. Yu mai cai, kana, yu mai cai, tolong sini. Kana, patah mami patah sini sana, yu mai cai, kali no tong dois, kali no suka amna patri sibo mo koin, kali no mo koin mai thara mo koin peli sibo kali no, suka amna patah masing sibo kali no. Hojik bau biru na masuk, kan pakari sunga maru, lagi farm house lo ini cak. Angaksing imong daloy na lang. Kanino si Tao doy sa ina. List di baga. Ay, tamo mo da. Ay, phone tawag. Katay sa kalimagi na marto. Okay, sila lang. Kaya ano patri ba? Ipatang natin. Sali, phone sali. Bye. Hello, Ili. Kari tore. Masakang da basing na farm house do. Loy na may tadolam. Kari heba. Farm house may taram heba. Pataba tabak singa si. Kondo mo na to ba soy do no iram gani. Adudi nang police ta pau pi krabra. Police ta pau pi tre. Ojik ti chak po loy ra bani na. Kari to gani. Adudi nakoi krab phajana leram. Aduga police ta pau bisalo. Aduga ai ma phom adudi gyang na lakna ba to ke. Hoi, nakoidi yumgi sarukti kaisu tawti phare dudi nakoi mafam adu da phajana leram imung adu da nakoi changduna tumduna khak laigana imung adu da tumduna leirabadi mukhoina mai tharalabadi sokani sapaga da mafam adu da leitaba sunga yaro makhoina ngambara ikhoina ngambara hebado aseng mama khangna da yaro madu punama kondumagi mahaki kanguna sinba plan soidana oigani mani makhoina natradi kanano oigani Haujipu karino to godori si akhoi khakta nate yumsi asongi makharom thangboda su sangoi yum yobra khangdi khara su cha madu punamakto soidana maki kondumana mahak na loina mak pangthok kore mane police ta pawbisalo aduga ai mafam adu da lakna bohnaki nan kari mata wakna mafam adu da lekai gi missing torgano khoi tek tek kaidana leram no ai mafam adu da yang na lakna bohnaki hoi phare adu di thamaki Hujik pao yorak trite taurse. Karino ne makoine taurse. Idao, kari su kalu. Lai, gari ka. Ay, kaamon he, nai machacha. Lau. Yamo, tabok loina mai bakchare. Loina mak, mai loina thado me. Kari ye, mai loina thado me. Adudi makoidi uche kwaya dongna padang gurang paidana kachin kwaya da amada tangjana soidana leiram bataredana yamo yumdagi loin khorin masa sadana paithokna da loin chenul lehore kari haiba khorin masa sabagam loin chen thoktana leikre haiba ai idao kari no ne pausibo idao komnuma pau mamutta na mutang lauki ba phagane khale ayuk khoi gi mi khara tharaga mafam adu da tawdo odu khangdaba saraga amutang ni hanba chongati
ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥ ꯀꯅꯥ ꯆꯠꯀꯅꯤ ꯉꯔꯥꯡ ꯆꯠꯈꯤꯕ ꯃꯤꯁꯤꯡ ꯅꯠꯇꯕ ꯑꯗꯨꯒ ꯈꯔ ꯍꯩꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯃꯤꯆꯝ ꯁꯥꯗꯨꯅ ꯄꯣꯠ ꯌꯣꯟꯕ ꯂꯩꯕ ꯁꯥꯔꯒ ꯃꯐꯝ ꯑꯗꯨꯗ ꯆꯠꯄꯅ ꯐꯒꯅꯤ ꯈꯜꯂꯦ ꯑꯗꯨ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ ꯈꯪꯈ꯭ꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕꯃꯨꯛ ꯅꯪꯒꯅꯤ ꯆꯨꯝꯃꯤꯅꯦ ꯏꯇꯥꯎ ꯏꯇꯥꯎꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯔ ꯍꯩꯗꯅ ꯊꯤꯀꯥꯒꯤ ꯊꯕꯛ ꯇꯧꯕꯅꯤꯅ ꯏꯇꯥꯎ ꯁꯝꯖꯥꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯪ ꯐꯥꯎꯅꯔꯒꯅꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯈꯟꯒꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯏꯇꯥꯎ ꯕꯥꯕꯨꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯕꯤꯔꯤꯁꯤꯅ ꯀꯔꯤꯁꯨ ꯈꯟꯗꯦꯗ ꯑꯩꯗꯤ ꯅꯣꯛꯆꯔꯤꯕꯅꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯡꯊꯣꯛꯂꯒ ꯂꯥꯛꯄꯁꯤꯗ ꯑꯗꯨꯕꯨ ꯌꯨꯝꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯇꯨꯝꯅ ꯆꯥꯍꯧꯔꯕ ꯖꯥꯔꯥ ꯑꯩꯗꯤ ꯄꯨꯛꯅꯤꯡꯁꯤ ꯊꯥꯖꯕ ꯈꯔꯕꯨ ꯉꯝꯗꯦꯗ ꯑꯩ ꯁꯤꯗ ꯂꯥꯎ ꯌꯥꯝꯃꯨ ꯌꯨꯝꯁꯤꯡ ꯑꯗꯨ ꯑꯌꯥꯝꯕ ꯂꯣꯏꯅ ꯆꯥꯛꯂꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯔ ꯈꯛꯇꯔ ꯑꯃꯨꯛ ꯇꯥꯏ ꯌꯥꯝꯃꯨ ꯌꯨꯝꯗꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯆꯥꯛꯂꯤ ꯑꯗꯨꯕꯨ ꯈꯔ ꯈꯛꯇꯪꯗꯤ ꯃꯤ ꯂꯩꯅꯍꯧꯕꯗꯒꯤ ꯐꯥꯔꯝ ꯍꯥꯎꯁ ꯑꯣꯏꯅ ꯃꯩ ꯊꯥꯔꯒ ꯑꯃ ꯑꯅꯤꯗꯤ ꯌꯨꯝ ꯃꯩ ꯊꯥꯔꯝꯗ꯭ꯔꯦ ꯀꯔꯤ ꯌꯥꯝꯃꯨ ꯌꯨꯝ ꯂꯣꯏꯅ ꯃꯩ ꯊꯥꯔꯝꯃꯣ ꯍꯥꯏꯔꯒ ꯈꯔ ꯃꯩ ꯊꯥꯔꯝꯗ꯭ꯔꯦ ꯍꯥꯏꯔꯤꯅꯦ ꯃꯤꯅꯥꯏ ꯃꯆꯥ ꯑꯩꯅ ꯉꯁꯥꯏ ꯃꯈꯩ ꯈꯣꯡ ꯄꯣꯡꯅ ꯑꯩꯅ ꯅꯣꯛꯇꯅ ꯇꯧꯔꯦ ꯑꯗꯨꯒ ꯅꯪꯅ ꯃꯩ ꯊꯥꯔꯝꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯀꯔꯤ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯌꯥꯝꯃꯨ ꯈꯔꯗꯤ ꯌꯨꯝꯗꯨ ꯃꯣꯏ ꯇꯨꯝꯅꯗꯅ ꯃꯥꯡꯒꯣꯟꯗ ꯂꯦꯞꯄꯒ ꯁꯨꯝ ꯈꯔ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅ ꯂꯩꯕ ꯀꯔꯤ ꯀꯅꯥꯒꯤ ꯌꯨꯝꯅꯣ ꯀꯅꯥꯒꯤ ꯌꯨꯝꯅꯣ ꯑꯩꯈꯣꯏꯅ ꯃꯩ ꯆꯥꯛꯍꯟꯅꯤꯡꯂꯤꯕ ꯑꯃꯤꯠꯀꯤ ꯌꯨꯝ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯂꯣꯏꯅꯕꯤ ꯀꯔꯤ ꯃꯁꯛ ꯐꯖꯕꯤ ꯏꯂꯤ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯗꯤ ꯑꯣꯜꯍꯧꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯝꯃꯨ ꯑꯇꯩꯗꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯆꯥꯎꯔꯦ ꯍꯧꯖꯤꯛꯀꯤ 이리 하리ꯕꯗꯣ 마기 욤들이 팜하우스 같은 마이 타람에 욤디 마이 타람들 까리 욤 마이 타람들 해봐 까리 욤 마디 ꯑꯗꯨꯝ 망고나 레퍼가 좀 레이바 아데가 마 랩 레르디 그마이노 타 호이절가 욤도 마이 타거든요 에이 미나이 마차 타박 떠우도 아독 얌 빵다바 마샤마 그지 락트는 인철라가 타오도 헤이르 용양으로 불안마이 타가다마니네 에이 마이 타는 거니 뭐 거기 맞대만 하거든요 마품 맞도 왕강나바 야들바 마가 가이갈리바도 뭐 거기 맞대만 하거든요 타오 이 거기 뭐 하려고 셴 띵할리바 이 거기는 님리가 타박가서 뭐 거기 셴 좀 삐게 하니바니 그러가 이 거기는 삐리고 셴펌싱나도 야미 얌데쇼 하이디에도가 마품마도 뭐 거기는 레이자바니 마이 타바야로 셴이드나 그냥 거기는 뭐 거기 맞대만 하거든요 뭐 그거라 ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯏꯇꯥꯎ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯆꯥꯛꯈ꯭ꯔꯕꯅꯤꯅ ꯑꯀꯤ ꯑꯈꯪ ꯈꯔꯁꯨ ꯁꯣꯏꯗꯅ ꯂꯩꯔꯦ ꯀꯅꯥꯅ ꯈꯪꯒꯅꯤ ꯃꯁꯥꯅ ꯁꯔꯦꯟꯗꯔ ꯇꯧꯔꯛꯄ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯏꯇꯥꯎ ꯑꯩꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩ ꯀꯔꯤꯅꯣ ꯏꯇꯥꯎ ꯆꯤꯡꯅꯕ ꯋꯥꯐꯝ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯌꯥꯝꯃꯤ ꯅꯠꯇ꯭ꯔꯒ ꯌꯥꯝꯗꯦ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇꯅ ꯃꯈꯣꯏꯅ ꯀꯣꯔꯠꯇ ꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯅ ꯎꯀꯤꯜ ꯅꯦꯛꯄ ꯆꯠꯈꯤ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯂꯧꯔꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯖꯧ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯆꯌꯦꯠꯅꯕꯗꯤ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯂꯩꯔꯤꯕꯅꯤ ꯌꯨꯝ ꯃꯩ ꯆꯥꯛꯂꯛꯂꯤꯕꯗꯨ ꯑꯃ ꯑꯅꯤ ꯈꯛꯇꯪ ꯆꯥꯛꯄ ꯑꯣꯏꯔꯕꯗꯤ ꯁꯣꯔꯠ ꯁꯥꯔꯀ꯭ꯌꯨꯠꯇ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯆꯥꯛꯂꯤꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯒ ꯃꯈꯣꯏꯒ ꯅꯨꯡꯉꯥꯏꯅꯗꯕꯅꯤꯅ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯇꯥꯏꯅꯔꯛꯀꯗ꯭ꯔꯥ ꯁꯤꯅꯤ ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯤꯗ ꯑꯩꯈꯣꯏꯅꯅꯦ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯃꯈꯣꯏꯅ ꯏꯕꯤꯗꯦꯟꯁ ꯄꯨꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕꯗꯤ ꯆꯠꯂꯨꯔꯤꯕꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯠꯇ ꯃꯈꯣꯏꯅ ꯐꯥ ꯄꯨꯟꯗꯨꯅ ꯇꯧꯍꯧꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯠꯂꯨꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗꯨꯁꯨ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯍꯧꯕ ꯅꯠꯇꯦ ꯑꯩ ꯅꯈꯣꯏꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯅꯈꯣꯏ ꯀꯅꯥ ꯎꯏ ꯌꯥꯝꯃꯣ ꯀꯅꯥꯃꯠꯇ ꯎꯈꯤꯗꯦ ꯌꯥꯝꯃꯣ ꯑꯗꯨꯅꯤꯗꯅ ꯑꯗꯨꯒ ꯅꯈꯣꯏꯅ ꯒꯥꯔꯤ ꯊꯧꯔꯛꯄ ꯃꯩ ꯆꯥꯛꯄꯗꯨꯒꯗꯤ ꯀꯌꯥꯝ ꯒꯦꯞ ꯂꯩꯅꯕ ꯌꯥꯝꯃꯣ ꯑꯗꯨꯗꯤ ꯒꯥꯔꯤꯗꯣ ꯑꯩꯈꯣꯏꯅ ꯊꯣꯡꯒꯥꯟ ꯂꯝꯕꯤꯔꯣꯝꯗ ꯊꯝꯃꯒ ꯊꯥꯎ ꯍꯩꯔꯒ ꯃꯩ ꯊꯥꯔ ꯃꯇꯨꯡꯗꯒꯤ ꯃꯩꯗꯨ ꯆꯥꯛꯄ ꯍꯧꯔꯛꯄꯗꯨꯗꯒꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯦꯟꯊꯣꯔꯛꯄꯅꯤ ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯅꯈꯣꯏ ꯀꯅꯥꯃꯠꯇ ꯊꯦꯡꯅꯗꯦ ꯌꯥꯝꯃꯣ ꯑꯩꯈꯣꯏ ꯀꯅꯥꯃꯠꯇꯗꯤ ꯊꯦꯡꯅꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯊꯧꯗꯣꯔꯛꯄꯗꯗꯤ ꯂꯝꯕꯤꯗꯨꯗꯤ ꯌꯨꯝ ꯃꯩ ꯆꯥꯏ ꯍꯥꯏꯔꯒ ꯃꯌꯥꯝꯗꯤ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯊꯧꯔꯛꯏꯗꯨꯒꯤ ꯃꯥꯏꯌꯣꯛꯇ ꯑꯗꯨꯝ ꯆꯦꯟꯁꯤꯜꯂꯒ ꯃꯈꯣꯏ ꯃꯩ ꯀꯟꯕꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯅꯈꯣꯏꯅ ꯀꯗꯣꯝꯗ ꯂꯥꯛꯄ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯆꯦꯟꯁꯟꯅꯔꯤꯕꯗꯣ ꯑꯗꯨꯒꯤ ꯃꯥꯏꯌꯣꯛꯅꯕꯗ ꯑꯗꯨꯝ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯧꯔ ꯂꯥꯛꯑꯦ ꯀꯔꯤ ꯌꯥꯝꯃꯣ ꯀꯔꯤꯅꯣ ꯌꯥꯝꯃꯣ ꯌꯨꯝ ꯁꯨꯝ ꯃꯩ ꯊꯥꯔꯒ ꯊꯥꯕ ꯑꯗꯨꯒ ꯆꯩꯁꯨ ꯆꯥꯕ ꯅꯈꯣꯏꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯅꯝꯕꯔꯗꯤ ꯌꯥꯝꯃꯣ ꯒꯥꯔꯤ ꯅꯝꯕꯔꯗꯤ ꯑꯌꯥꯝꯕꯅ ꯂꯣꯏꯅꯃꯛ ꯈꯪꯉꯝꯒꯗ꯭ꯔꯣ ꯌꯥꯝꯃꯣ ꯅꯨꯃꯤꯗꯥꯡꯅꯤꯅ ꯈꯪꯉꯝꯗꯕ ꯌꯥꯏꯗ ꯅꯨꯃꯤꯗꯥꯡꯅꯤꯅ ꯈꯪꯉꯝꯗꯕ ꯌꯥꯏ ꯅꯈꯣꯏ ꯃꯗꯨ ꯐꯥꯎꯕ ꯆꯦꯛꯁꯤꯟꯕ ꯉꯝꯗꯕꯅꯤꯅꯦ
ꯏꯇꯥꯎ ꯋꯥꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯟꯅꯔꯒꯨꯝꯁꯤ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯊꯩꯗꯣꯛꯈ꯭ꯔꯁꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯆꯠꯂꯨꯕꯁꯤꯡ ꯑꯁꯨ ꯈꯔ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯔꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯅꯕ ꯃꯤ ꯀꯅꯥ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯉꯥꯡꯅꯩ ꯑꯩꯈꯣꯏꯅꯤ ꯍꯥꯏꯅ ꯊꯧꯗꯣꯛ ꯑꯁꯤ ꯆꯦꯟꯅꯕ ꯂꯩꯕ꯭ꯔꯥ ꯃꯈꯣꯏꯅ ꯈꯪꯕ ꯉꯥꯡꯅꯕ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯊꯥꯗꯣꯛꯂꯒ ꯇꯥꯍꯟꯅꯕ ꯇꯧꯁꯤ ꯏꯇꯥꯎ ꯁꯝꯖꯥꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ ꯌꯥꯝꯃꯣ ꯑꯩꯈꯣꯏ ꯂꯩꯖꯩ ꯌꯥꯝꯃꯣ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯔꯥꯞꯄ ꯃꯐꯝꯗ ꯂꯣꯏꯅ ꯊꯩꯗꯣꯛꯍꯟꯈ꯭ꯔꯣ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯂꯣꯏꯅ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯔꯣ ꯑꯗꯨꯒ ꯅꯪ ꯇꯥꯕ꯭ꯔꯥ ꯌꯥꯝꯃꯣ ꯅꯪ ꯄꯪꯃꯜꯂꯤ ꯅꯪ ꯄꯪꯃꯜꯂꯤ ꯅꯈꯣꯏ ꯃꯇꯝ ꯈꯔ ꯂꯣꯠꯇꯨꯅ ꯂꯩ ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯅꯥꯀꯣꯡ ꯑꯅꯤ ꯁꯣꯟꯕ ꯌꯥꯔꯣꯏ ꯐꯅꯤ ꯌꯥꯝꯃꯣ ꯆꯠꯂꯣ ꯅꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯆꯥ ꯊꯛꯇꯅ ꯂꯩ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯅꯃꯛ ꯂꯩꯔꯕꯁꯨ ꯂꯣꯏꯅ ꯂꯧꯈꯣ ꯐꯅꯤ ꯌꯥꯝꯃꯣ ꯑꯗꯨꯒ ꯌꯥꯝꯃꯣ ꯑꯩꯅ ꯀꯧꯔꯛꯄ ꯃꯇꯝꯗ ꯌꯥꯡꯅ ꯂꯥꯛꯀꯗꯕꯅꯤ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯕ ꯑꯗꯨꯒ ꯄꯨꯂꯤꯁꯀꯤ ꯃꯇꯥꯡ ꯂꯥꯛꯂꯕꯁꯨ ꯍꯥꯏꯒꯗꯕ ꯋꯥꯐꯝ ꯈꯨꯝꯒꯗꯕ ꯋꯥꯐꯝ ꯑꯩꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯈꯨꯝꯒꯗꯕꯅꯤ ꯉꯥꯡꯒꯗꯕꯅꯤ ꯅꯈꯣꯏ ꯋꯥꯈꯜ ꯇꯥꯔꯦꯗꯅ ꯐꯅꯤ ꯌꯥꯝꯃꯣ ꯆꯠꯂꯣ ꯆꯠꯁꯤ ꯑꯩꯈꯣꯏ ꯆꯠꯁꯤ ꯑꯗꯨꯒ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯕꯤꯌꯨ ꯅꯈꯣꯏ ꯈꯔꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕ ꯇꯧ ꯐꯅꯤ ꯌꯥꯝꯃꯣ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯒꯗꯕ ꯋꯥꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯁꯥꯔꯒ ꯆꯪꯒꯗꯕꯅꯤ ꯑꯩꯒꯤ ꯃꯤꯅꯤ ꯍꯥꯏꯕ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯐꯅꯤ ꯌꯥꯝꯃꯣ ꯅꯈꯣꯏ ꯅꯤꯡꯊꯤꯖꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯅꯈꯨꯠꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯔꯤꯃꯠꯇ ꯄꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯃꯤꯆꯝ ꯁꯥꯔꯒ ꯆꯪꯒꯗꯕꯅꯤ ꯐꯅꯤ ꯌꯥꯝꯃꯣ ꯆꯠꯂꯣ ꯅꯣꯡ ꯉꯥꯜꯂꯛꯄꯒ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯟꯅꯕ ꯇꯧ ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯪꯉꯁꯤ ꯃꯅꯨꯡꯗ ꯆꯪꯉꯁꯤ ꯃꯈꯥ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯋꯥ ꯇꯥꯟꯅꯔꯁꯤ ꯐꯅꯤ ꯁꯣꯝꯗꯅꯤ ꯈꯪꯕꯤꯔꯣ ꯁꯣꯝꯗ ꯐꯅꯤ ꯀꯌꯥ ꯀꯩꯗꯧꯔꯨꯅꯤꯒꯤꯅꯤ ꯃꯣꯏꯅ ꯈꯥꯡꯉꯕꯗ ꯃꯇꯝ ꯈꯔꯒꯤ ꯃꯉꯥꯏꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯕꯁꯤ ꯁꯣꯏꯗꯅ ꯊꯨꯡꯂꯒꯗꯕ ꯃꯐꯝ ꯑꯗꯨꯗ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯟ ꯍꯤꯜ ꯃꯥꯔꯀꯦꯠ ꯁꯥꯕ ꯇꯥꯕ ꯑꯗꯨꯕꯨꯗꯤ ꯏꯇꯥꯎ ꯊꯕꯛꯁꯤ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯌꯥꯡꯅ ꯑꯗꯨꯝ ꯁꯥꯖꯤꯟꯈꯤꯅꯤꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯕ ꯆꯥꯎꯈꯠꯄ ꯄꯨꯔꯛꯅꯕꯒꯤ ꯍꯣꯠꯅꯕꯁꯤꯕꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯌꯦꯛꯅꯕꯗꯧꯅ ꯈꯜꯂꯤꯁꯤꯕꯨ ꯑꯗꯨꯅꯤꯅꯦ ꯏꯇꯥꯎ ꯃꯈꯣꯏꯁꯤ ꯅꯨꯡꯉꯥꯏꯕ ꯍꯩꯇꯕ ꯑꯍꯥꯎꯕ ꯄꯤꯖꯕꯗ ꯃꯕꯨꯛ ꯊꯟꯅ ꯆꯥꯎ ꯌꯥꯗꯕ ꯑꯗꯨꯒ ꯍꯥꯎꯇꯕ ꯄꯣꯠ ꯆꯥꯒꯦ ꯍꯥꯏꯕ ꯀꯥꯡꯂꯨꯞꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯈꯪꯂꯦꯗꯅ ꯑꯩꯈꯣꯏꯗꯕꯨ ꯁꯤꯡꯅꯒꯅꯤ ꯍꯥꯏꯗꯅ ꯁꯤꯡꯅꯔꯤꯕꯁꯤꯅꯤ ꯑꯗꯨꯁꯨ ꯀꯣꯅꯨꯝꯕ ꯑꯩꯉꯣꯟꯗ ꯊꯤꯀꯥꯗꯥꯔ ꯁꯝꯖꯥꯏ ꯕꯥꯕꯨ ꯃꯈꯣꯏꯅ ꯃꯄꯨꯟꯁꯤꯗ ꯂꯝꯕꯥ ꯄꯥꯅꯕꯗ ꯑꯗꯨꯃꯛ ꯃꯥꯏꯊꯤꯗꯨꯅ ꯂꯩꯒꯗꯧꯔꯕ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯟꯅꯗꯅ ꯃꯈꯣꯏꯅ ꯉꯝꯅꯕꯅꯤ ꯍꯥꯏꯗꯅ ꯎꯀꯤꯜ ꯅꯦꯛꯀꯅꯤ ꯒꯥꯏ ꯑꯉꯛꯄ ꯋꯥꯈꯜꯅꯤ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝꯗꯨ ꯑꯣꯠ ꯑꯣꯏꯅ ꯑꯣꯜꯂꯕ ꯃꯇꯨꯡꯁꯤꯗ ꯀꯔꯤ ꯇꯧꯒꯅꯤ Mama, Uncle lah itu, Uncle. Oh, Langcimba, Uncle. Ngarang, sida Uncle gitu mafam do. Aku farm house do. Loina mai thadok. Mi phatta singa do noirang mane. Makoi ne natrabadi kanana soir. Khangdre. Aidi amataka tumam sapam khangdre. Angang singa siga mapanda dum leiraban. Kairo le kai gi mi su phanam lam. Haujiga mok ꯑꯇꯩ ꯆꯠꯏꯕ ꯃꯐꯝꯁꯤꯗ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ ꯑꯩꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯒ ꯑꯩꯗꯤ ꯂꯩꯐꯝ ꯆꯥꯐꯝ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ ꯏꯂꯤ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯃꯥ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯅꯤ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯂꯩꯔꯝꯒꯅꯤꯅ ꯑꯩ ꯈꯜꯂꯦ ꯀꯔꯤꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯅꯣ ꯃꯌꯨꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯍꯧꯔꯤꯕꯕꯨ ꯀꯔꯤ ꯆꯥꯔꯝꯒꯅꯤ ꯀꯔꯤ ꯊꯛꯑꯝꯒꯅꯤ ꯑꯩꯅ ꯆꯠꯂꯤꯕ ꯊꯕꯛꯁꯤ ꯀꯨꯏꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯦ ꯍꯨꯝꯅꯤ ꯁꯨꯔꯦ ꯍꯥꯏꯗꯤ ꯌꯨꯝꯗ ꯅꯝꯗꯅ ꯃꯥ ꯄꯥꯎ ꯍꯥꯏꯕ ꯑꯃ ꯊꯣꯛꯄ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯌꯨꯝꯕꯨ ꯃꯩ ꯊꯥꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯎꯀꯤꯜ ꯎꯅꯕꯅꯦꯅ ꯆꯠꯈ꯭ꯔꯒ ꯑꯩꯗꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯑꯩ ꯑꯐꯕ ꯑꯃꯇ ꯈꯟꯗ꯭ꯔꯦ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯗꯤ ꯑꯩꯗꯤ ꯂꯩꯇꯥꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯃꯍꯥꯛꯄꯨ ꯇꯁꯦꯡꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯈ꯭ꯔꯕꯖꯥꯠ ꯅꯠꯇ꯭ꯔꯒ ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯥꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕ ꯈꯪꯂꯕꯗꯤ ꯑꯩꯉꯣꯟꯗ ꯂꯣꯠꯄꯤꯒꯅꯨ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯍꯥꯏꯕꯤꯌꯨ ꯏꯂꯤ ꯑꯩꯅ ꯅꯉꯣꯟꯗ ꯂꯣꯠꯄ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯄꯨꯝꯅꯃꯛꯁꯤ ꯅꯈꯣꯏꯒꯤ ꯐꯅꯕ ꯉꯥꯛꯇꯅꯤ ꯇꯁꯦꯡꯅꯃꯛꯀꯤ ꯍꯥꯏꯔꯗꯤ ꯃꯐꯝ ꯑꯁꯤꯗ ꯉꯔꯥꯡ ꯑꯩ ꯂꯩꯔꯝꯂꯕꯗꯤ ꯊꯧꯗꯣꯛꯁꯤ ꯊꯣꯛꯀꯗꯕ ꯃꯥꯟꯗꯦ
ai mafam asdagi chatkhre khangmadagi thodo si tobu mal yum masidaga akoina tumdana leringeda mai tharam moirabadi sa singa siga aisu loina udon adubu atai te yum sakli singsti mi shokpana ba ayamanadi yum mai di sakti sangoi mai sakpan aduga yum amakakti mi leina daba amadi sakri tasena harabada mokoi yum mai thagi aiduna lakpa soidana oiramgan sida lairiba singa sidi yum aduga sangoi chap man manabani na mokoi wakhanda yum ni khana mai thabo oiramgan aikoina mafam asida model oina yum singa siga sangoi singa siga iman manana saba sida makoina changaknaba soidana thongudaba mal adubu mafam asida lairiba mi singi sangoi orabasi yum orabasi mai thabai basidi madudi yamna lanba thabon makoi masigi damak soidana mak cherak phongpam thokpan adubu police ke midi hauju phawa kari mata lakpa lek police tadi pau di pikibro ngarang di pau pikiti adubu ayukta pau pikiben fire brigade ke da pau pibadagi fire brigade kangudi kharala adubu makoina la idadi chakpa loira kanda ayam balak ngatan fare idadi police la laga makoi soidana khradi yengsalagane engkhal aduga mana thodosi matangda mafam asida soidana maki makoi gi mi kanglop salaki yum kayam sakrabage kayam sahudabage han sahudaba yum sing amohana makoi mai thana namagi plan ama soidana torokan adubu amoire moire ili akoi section le tabiyar aduga mamangi farm house ki sarugasi ayamadi phaniyam chakri adubu maninglom thangba saruk sigi jidi kitang mai waiba horamadagi kero le kaina sangsalaga kankri fare mafam sima aduga ai mai chahudaba ka sida ai matam khra lek adugidi kaisu kaiba lekti adubu mana hoju pawa yumda laktabase masi aidi kariguma maram ama soidana leiramgadra khal ili madugi wafamdo kona khanarse tangai phadana hoju mai chali basi matang aduga kerule kai gi mayam panu monasta khanarse ai ja petang chang yongki hoi angka ai jala kenka nati ancheba imagi manak taleram haujiti isan ga imaga nangna khari yengsil kariguma phatama mila laba yumasida mai thana bonar laba nakho section legedaba mai chaklaba su mai chakpadu di yaudana bagi aduga phattaba mising lakpa matamda thaidoktunna leina bagi hoi angka nakoi leram ili sida leram ai mayam su wakhanai se ai changaga karino habdo mata honki phani lawanga cha manungda changa silo lo mama khongang asigi lebiriba mayam pumnama ai hala moina wafam amtang thongje mafam asi tangai phadana amina कोर्ट केस अमा थेंगनसी हाइबदुदगी अखोई मयाम पुनमक लिंजेन मानल लेमिन अदुबु फत्तब मियोय सिंग अदु लाकप मतमदा अमित किमुंग खक्तंगना अतताय ओइना तहनबदी यारो अखोई पुनमकसु फत्तरब कोंदुंबा अदुगा समजाय नत्रगन बाबू लाकप मतमदा अखोई पुनमक ओमसिलगा मफम मसिद मखोई चंगक यारो हाइदुना अखोई लेमिनबगी तंगाय फदबदे लिंजेन मानरब खक्तदा अखोई मखोइबु माइथिबा पीबा ममदोर मसी अतताय ओइना थेंगनबा यारोय अमित खक्तगी सरुंग नथि मफम मसिदा लैरिबसि लौइंग खो लैरिबा पोनमक अखोई साई गाप्तनि अखोइना कनादगी सु लेमना लौरुबा लैबा अमत नथि मफम मसिदा मखोइना फनेयाम सानिंगबा लैरबसु मखोइना मफम मसिदा खोइगे अयाबा याउदना कैदोंनुंदा साबा याबा नथि अदुबो अखोइ मसेन चप मानरगा लिंजेन मानरगा पुन्ना थेंगनमिनसे हाइबा वाफम मसे आइना हानबदा मफम मसिगी मियाम पुनमकि मफमदा अहल मोइना इना थमजरी अमुतंगाई अखोई यामना हराउबा याबा मतम ngarang se laibok phabadege khoi yum amata mai chahudabani subna tangi bo tomagi yum ase khaktan adubu mahakti irang ase tholokpada maage topa mafam amdu yum amale mafam asida tholiba thodo wathok sing ase mahak yaujaro roi haibagi mongda yum ase thadoktuna satkiba miyoy ama hoi yauning dabadi kari upai le mafam asida saklibase mahak yum orabasu aikhoi gi yum makne ne khoina khalle maramdi मागी युमदा साकलिबसे अखोइगी युमगी संगोई साकलबसु अखोइगी का ममम साकलबसु युम साकलमगा चप मानरि मफम असिदा मखोइना मई थाबा हौरबनिना मखा ताना मखोइ सोइदनमकि मफम असिदा अमोहना मई थारकनी अदमुक मई थारकप मतमददि खोइ पुमनमक चप मानदुना मखोइबु थेंगनबगी मथौ ताइ
ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯁꯣꯡꯒꯟ ꯅꯥꯡꯒꯟꯗꯨꯅ ꯂꯩꯔꯕꯗꯤ ꯃꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯁꯣꯏꯗꯅ ꯂꯧꯈꯤꯒꯅꯤ ꯆꯤꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯑꯃꯠꯇ ꯀꯤꯒꯨꯝꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯇꯝꯗꯒꯤ ꯂꯩꯔꯛꯄ ꯌꯥꯎꯔꯤ ꯑꯩ ꯏꯁꯥꯃꯛ ꯆꯤꯡꯈꯣꯡꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯤ ꯐꯅ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯀꯣꯟꯅ ꯃꯐꯝ ꯑꯁꯤ ꯅꯤꯡꯊꯤꯖꯕ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯅꯨꯡꯉꯥꯏꯕ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥ ꯑꯣꯏꯕ ꯂꯧꯎ ꯁꯤꯡꯎꯕꯗ ꯅꯨꯡꯉꯥꯏꯕꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯃꯐꯝꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯝ ꯂꯩꯕ ꯂꯥꯛꯈꯤꯕ ꯉꯥꯛꯇ ꯂꯝ ꯂꯩꯅꯔꯒ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯏꯪꯈꯣꯜ ꯁꯦꯝꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯒꯤ ꯐꯖꯔꯕ ꯃꯐꯝ ꯑꯁꯤꯒꯤ ꯄ꯭ꯔꯀ꯭ꯔꯤꯇꯤꯒꯤ ꯅꯤꯡꯊꯤꯖꯔꯕ ꯁꯛꯂꯣꯟꯁꯤꯡ ꯑꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯁꯥꯒꯤ ꯁꯦꯟ ꯇꯥꯟꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯦ ꯑꯆꯧꯕ ꯀꯩꯊꯦꯜ ꯑꯃ ꯁꯥꯅꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯅ ꯃꯪꯕ ꯍꯧꯈꯤꯕꯅꯤ ꯃꯈꯣꯏꯅ ꯁꯥꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯃꯗ ꯂꯩꯒꯗꯕ ꯃꯐꯝꯅꯤ ꯑꯩꯈꯣꯏꯅ ꯀꯩꯊꯦꯜ ꯁꯥꯕꯗ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯃꯤꯅ ꯂꯩꯅꯔꯤꯕ ꯌꯨꯝ ꯏꯪꯈꯣꯜꯕꯨ ꯇꯛꯈꯥꯏꯔꯒ ꯀꯩꯊꯦꯜ ꯁꯥꯒꯦ ꯍꯥꯏꯕꯕꯨ ꯃꯇꯧ ꯀꯔꯝꯅ ꯌꯥꯒꯗꯧꯔꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯊꯦꯡꯅꯃꯤꯟꯅꯁꯤ ꯃꯁꯤ ꯑꯃꯤꯠ ꯈꯛꯇꯒꯤ ꯃꯍꯥꯛꯀꯤ ꯊꯧꯗꯥꯡ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯊꯪꯗ ꯑꯁꯤꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯆꯞ ꯃꯥꯟꯅ ꯑꯣꯟꯁꯤꯜꯂꯔꯒ ꯑꯩꯈꯣꯏꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯁꯛꯃꯤꯟꯅꯔꯁꯦ ꯇꯗꯥ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯃꯤꯠꯀꯤ ꯃꯃꯥꯟꯅꯕ ꯊꯧꯉꯝꯕ ꯍꯥꯏꯔ ꯃꯥꯜꯂꯦ ꯁꯣꯝꯒꯤ ꯃꯤꯡꯗꯣ ꯊꯧꯉꯝꯕ ꯃꯥꯅꯦ ꯑꯩ ꯊꯧꯉꯝꯕ 이봉호 동원봐 이봉호나 시들 레이링의 마tam다디 뭐코이부 마펌 마시도 좀 투가이바 라코도 이봉호나 뭐코이부 푸자이드나 단케보르마 뭐보레 이봉호나 뭐코이부 푸자이드나 단케보도 뭐두기 통나도 아이코이 뿌너머나 통당 야미나세 하이보 와칸세 이봉호기 통나도 되게 우락리버 이봉호 마탄타나 뭐코이 매야마도 빠나방 감나가 아이코이 쑥 매암 얌리버싱가 치푼첼라가 뭐코이가 거리길라 마나방 감모이 마두다기니 ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯦꯞꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯥꯎꯔꯤꯕꯁꯤ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯃꯈꯣꯏꯒ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯆꯞ ꯃꯥꯟꯅꯅ ꯂꯦꯞꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩ ꯋꯥꯐꯝ ꯑꯃꯇꯪ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯂꯝ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯕꯗꯤ ꯅꯠꯇꯦ ꯑꯩꯅ ꯀꯔꯤ ꯈꯪꯗꯅ ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛꯇ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯈꯟꯕꯤꯈꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯂꯥꯜꯂꯕꯁꯨ ꯂꯥꯜꯂꯦ ꯍꯥꯏꯕꯤꯌꯨ ꯑꯩ ꯇꯉꯥꯏ ꯐꯗꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯤꯠꯀꯤꯗꯃꯛ ꯑꯩ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯆꯈꯤꯕꯅꯤ ꯑꯃꯤꯠꯁꯨ ꯃꯍꯥꯛ ꯊꯕꯛ ꯑꯃ ꯆꯠꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛ ꯍꯜꯂꯛꯇ꯭ꯔꯤ 이봉호 ꯃꯍꯥꯛ ꯍꯜꯂꯛꯇꯕꯒꯤ ꯃꯔꯝꯁꯤꯕꯨ ꯃꯍꯥꯛ ꯍꯜꯂꯛꯇꯕꯒꯤ ꯃꯔꯝꯁꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯠꯈꯤꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯐꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯎꯀꯤꯜ ꯑꯃꯒꯤ ꯃꯍꯥꯛꯀꯤ ꯆꯥꯎꯔꯕ ꯁꯦꯟꯐꯝ ꯑꯃ ꯄꯤꯅꯅꯕꯒꯤꯗꯃꯛ ꯑꯩꯉꯣꯟꯗꯁꯨ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯁꯦꯟꯐꯝ ꯄꯨꯔꯒ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯌꯨꯝꯗ ꯂꯥꯛꯇ꯭ꯔꯤ ꯑꯩ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯪꯒꯣꯏ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯐꯥꯔꯝ ꯍꯥꯎꯁ ꯑꯁꯤꯗ ꯑꯩ ꯂꯩꯖꯕꯅꯤ ꯐꯥꯔꯝ ꯍꯥꯎꯁꯀꯤ ꯁꯔꯨꯛ ꯈꯔꯗꯤ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝ ꯑꯗꯨꯕꯨ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯃꯤꯠ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯟꯖꯔꯤ ꯃꯁꯤꯗꯩꯗ ꯈꯨꯡꯒꯪꯒꯤ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯎ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯅꯍꯥꯛ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯊꯧꯅꯥ ꯑꯣꯏꯖꯔꯤꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯥꯕ ꯂꯩꯕꯤꯔꯤꯕ ꯆꯤꯟꯅꯥꯎ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯇꯁꯦꯡꯅ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯤꯠꯀꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯆꯕꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯇꯪꯅ ꯃꯐꯝ ꯑꯁꯤꯗ ꯃꯩ ꯊꯥꯕ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯄꯥꯡꯒꯟ ꯁꯣꯟꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯛ ꯅꯨꯃꯤꯠ ꯇꯥꯕꯒ ꯏꯁꯥꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯣꯠꯂꯒ ꯂꯩꯕ ꯑꯗꯨꯒ ꯑꯁꯨꯛ ꯌꯥꯝꯂꯤꯕ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯊꯣꯛꯂꯒ ꯃꯥꯒꯤ ꯌꯨꯝꯗ ꯑꯃꯃꯝ ꯊꯣꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯏꯃꯨꯡꯗꯒꯤ ꯃꯤ ꯑꯃ ꯇꯨꯝꯃꯒ ꯊꯣꯛꯂꯒ ꯏꯃꯨꯡꯗꯒꯤ ꯃꯤ ꯑꯃꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯂꯩꯍꯟꯖꯅꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯤ ꯑꯃꯃꯝꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯄꯥꯗ ꯂꯦꯞꯇꯨꯅ ꯂꯩꯔꯕꯗꯤ ꯈꯨꯠꯇ ꯃꯩꯕꯨꯜ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯆꯩꯁꯨ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯁꯪꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯌꯦꯡꯅꯕ ꯀꯅꯥꯃꯠꯇꯅ ꯆꯪꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯍꯔꯥꯎ ꯍꯩꯒꯨꯝꯁꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯃꯈꯣꯏ ꯌꯦꯡꯗꯨꯅ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯐꯝ ꯑꯁꯤꯗ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗꯒꯤ ꯃꯤ ꯉꯥꯛꯇꯔꯥ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯦꯡꯕꯤꯌꯨ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏ ꯁꯤꯂꯩꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯃꯤ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤꯅ ꯑꯇꯣꯞꯄ ꯑꯔꯥꯞꯄꯗꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯍꯣꯏꯅꯦ ꯑꯩꯈꯣꯏ ꯁꯤꯌꯥꯔꯁꯤ ꯀꯅꯥꯅꯣ ꯁꯤꯗ ꯃꯣꯏ ꯑꯍꯨꯝ ꯑꯁꯤ ꯂꯩꯁꯤ ꯀꯅꯥ ꯁꯤꯗꯤ ꯃꯣꯏ ꯃꯁꯛ ꯈꯪꯗꯦꯅ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯋꯥꯐꯝꯁꯦ ꯊꯧꯉꯝꯕꯗ ꯑꯣꯏꯅ ꯇꯨꯃꯤꯟꯅ ꯇꯝꯃꯁꯤ ꯂꯥꯛꯑꯣ ꯁꯨꯝ ꯇꯝꯃꯁꯤ ꯂꯥꯛꯑꯣ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯈꯟꯅꯔꯤꯕ ꯋꯥꯐꯝꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯅꯥꯀꯣꯡ ꯑꯅꯤ ꯑꯩꯈꯣꯏ ꯁꯣꯟꯕ ꯌꯥꯗꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯃꯤ ꯑꯃꯃꯝ ꯊꯣꯛꯂꯛꯇꯨꯅ ꯈꯨꯟ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯂꯩꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯊꯪ ꯁꯪꯗꯨꯅ ꯀꯣꯏꯕꯁꯤ ꯆꯠꯇꯨꯅ ꯉꯥꯛꯀꯗꯕꯅꯤ ꯀꯦꯁ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯈꯣꯡꯐꯝ ꯍꯣꯡꯗꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯑꯅꯤꯔꯛ ꯁꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯌꯨꯝ ꯀꯩꯁꯤꯡ ꯑꯁꯤ ꯃꯩ ꯊꯥꯗꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯔꯒ
ꯆꯞ ꯃꯥꯟꯅꯅ ꯃꯐꯝ ꯑꯁꯤ ꯉꯥꯛꯃꯤꯟꯅꯔꯁꯤ ꯊꯝꯂꯝꯕ ꯑꯥꯗꯒꯤ ꯃꯤꯁꯤꯡꯁꯦ ꯑꯁꯤ ꯑꯩꯈꯣꯏ ꯃꯁꯛ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯕ ꯃꯥꯅꯤ ꯑꯁꯤ ꯃꯁꯛ ꯈꯪꯗꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯈꯣꯏꯁꯤꯗ ꯋꯥ ꯉꯥꯡꯉꯨ ꯑꯩ ꯃꯈꯣꯏ ꯇꯨꯡꯗꯒꯤ ꯆꯞꯀꯦ ꯑꯗꯨꯒ ꯑꯩꯅ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯍꯦꯛ ꯂꯩꯕꯒ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯕꯒꯤ ꯇꯥꯟꯖꯥꯗꯨ ꯄꯤꯔꯛꯎ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯈꯟꯅ ꯅꯩꯅꯕꯁꯤꯗ ꯑꯔꯨꯕ ꯋꯥꯐꯝ ꯑꯃꯇꯪ ꯑꯩꯈꯣꯏ ꯈꯟꯅꯗꯕ ꯂꯩꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯏ ꯑꯝꯇ ꯂꯣꯏ ꯑꯣꯟꯁꯤꯟꯕꯤꯔꯣ ꯁꯣꯝꯗ ꯂꯣꯏꯅ ꯑꯝꯇ ꯑꯣꯟꯁꯤꯟꯕꯤꯔꯣ ꯌꯥꯔꯦ ꯋꯥꯐꯝꯗꯤ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯊꯧꯉꯝꯕꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯗꯧꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯊꯧꯉꯝꯕꯗ ꯑꯝꯇ ꯌꯦꯡꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯏꯁꯥ ꯏꯁꯥꯒꯤ ꯃꯐꯝ ꯑꯁꯤꯒꯤ ꯃꯤ ꯑꯣꯏꯔꯕꯗꯤ ꯄꯨꯝꯅꯃꯛ ꯑꯝꯇ ꯐꯝꯗꯕꯤꯌꯨ ꯐꯝꯗꯕꯤꯌꯨ ꯑꯝꯇ ꯐꯝꯗꯕꯤꯌꯨ ꯐꯝꯃꯣ ꯃꯌꯥꯝ ꯑꯝꯇ ꯐꯝꯖꯦ ꯀꯩꯅꯣ ꯅꯈꯣꯏꯗꯤ ꯀꯅꯥꯅꯣ ꯅꯈꯣꯏ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯁꯤꯗꯒꯤꯅꯤ ꯃꯌꯥꯝ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯁꯤꯒꯤ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯁꯤꯗꯤ ꯑꯩꯈꯣꯏ ꯁꯥꯏꯗꯒꯤ ꯅꯠꯇꯦ ꯅꯈꯣꯏ ꯀꯗꯥꯏꯗꯒꯤꯅꯣ ꯅꯈꯣꯏ ꯀꯣꯟꯗꯨꯝꯕꯒꯤ ꯃꯤ ꯅꯠꯇ꯭ꯔꯒ ꯁꯝꯖꯥꯏꯒꯤ ꯕꯥꯕꯨꯒꯤ ꯅꯠꯇꯦ ꯁꯤꯗ ꯃꯩ ꯆꯥꯛꯀꯦ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏ ꯆꯨꯝꯅ ꯁꯨꯝ ꯌꯦꯡꯕ ꯂꯥꯛꯆꯕꯅꯤ ꯀꯔꯤ ꯌꯦꯡꯕ ꯂꯥꯛꯄ ꯍꯥꯏꯌꯨ ꯅꯈꯣꯏꯒꯤ ꯅꯃꯤꯡ ꯅꯊꯥ ꯁꯦꯡꯕꯗꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯗꯨ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯌꯨ ꯅꯈꯣꯏ ꯀꯅꯥ ꯍꯥꯏꯌꯨ ꯑꯁꯦꯡꯕꯅꯦ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯃꯐꯝ ꯈꯨꯟꯊꯪꯅꯕꯗꯒꯤꯅꯤ ꯁꯤꯗ ꯉꯔꯥꯡ ꯃꯩ ꯆꯥꯛꯑꯦꯅ ꯍꯥꯏꯕꯗꯨꯗꯒꯤ ꯑꯩꯈꯣꯏ ꯁꯨꯝ ꯌꯦꯡꯖꯦꯅ ꯁꯨꯝ ꯂꯥꯛꯆꯕꯅꯦꯕ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯇꯧꯕ ꯂꯥꯛꯆꯕ ꯅꯠꯇꯦ ꯈꯨꯟ ꯑꯁꯤꯒꯤ ꯋꯥ ꯈꯟꯅꯔꯤꯉꯩꯗ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯜꯂꯒ ꯅꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯃꯔꯝꯁꯦ ꯅꯈꯣꯏ ꯁꯣꯏꯗꯅ ꯀꯣꯟꯗꯨꯝꯕꯒꯤ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇꯦ ꯀꯣꯟꯗꯨꯝꯕ ꯍꯥꯏꯕꯨ ꯀꯅꯥꯅꯣ ꯑꯩ ꯅꯔꯦꯟ ꯆꯨꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯤꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛ ꯂꯥꯛꯄꯤꯌꯨ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯄꯥꯡ ꯇꯤꯡꯂꯒ ꯑꯁꯦꯡꯕ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯝꯁꯤ ꯀꯥ ꯃꯅꯨꯡꯗ ꯍꯣꯏꯖꯜꯂꯒ ꯊꯝꯁꯤ ꯂꯥꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯛꯄꯤꯌꯨ ꯂꯥꯛꯑꯣ ꯃꯌꯥꯝ ꯁꯣꯝꯗ ꯑꯩ ꯀꯩꯅꯣ ꯅꯈꯣꯏ ꯀꯩꯒꯤꯅꯣ ꯁꯤꯂꯥꯏꯁꯦ ꯅꯈꯣꯏ ꯀꯩꯒꯤꯅꯣ ꯁꯤꯂꯥꯏꯁꯤꯕꯣ ꯄꯨꯟꯁꯟꯕꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯈꯣꯡ ꯆꯦꯟꯅ ꯄꯨꯟꯁꯜꯂꯣ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯋꯥꯍꯪ ꯄꯥꯎꯂꯒ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯅꯕ ꯍꯣꯠꯅꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥ ꯇꯥꯊꯣꯛꯄ ꯂꯥꯛꯄ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨꯅ ꯃꯈꯣꯏ ꯂꯥꯏ ꯁꯣꯏꯗꯅ ꯁꯥꯒꯗꯧꯔꯅꯤ ꯑꯩꯅ ꯈꯟꯕꯗ ꯃꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯀꯣꯟꯗꯨꯝꯕ ꯃꯤ ꯑꯣꯏꯅꯤ ꯈꯜꯂꯤ ꯃꯈꯣꯏꯕꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯇꯨꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯀꯥꯟꯅꯔꯛꯀꯅꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯃꯦ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯒꯨꯝꯕꯗ ꯑꯩꯈꯣꯏ ꯈꯪꯍꯟꯒꯨꯝꯁꯤ ꯃꯈꯣꯏꯕꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯀꯥ ꯑꯗꯨꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯝꯁꯦ Good morning, sir. Good morning, Gamay. Sir, Krino, Ojik, Akwai Krom, the Moksakani, sir. Gamay, how do you wait? Garidugi registration number Kanglabanina. Garidugi Mapu Marakta Sapadam. Sir, registration Gimapu have a sir. Registration Gimapu have the Hojoji Tiba Kangan Lady Amit Kigari. Krino, sir. Amit Kigari, Mana Singhong the Ladam Dudo. Amit Mankri Hadibanina. Mapamadu Aminagari do Tamamibra. Natragana Garia do Toina. Amit mean a low crumb from Tamibra. The same was with the country. Amichu Juja Quinity was a country. Magi phone, last one will keep him up from a issue. Gari let him live him up from a city, Bangla Plapt. But the Manacol Tori was issue, a take another snut. Mahaki Mamanaba, Tongam Bahariba, New accident. Sir, what did the Tongam Magi Yum the lady Duga? Mana Carmina. Tongomra Haibo up from there. Magi Mamana, the more than Mating Pang, have a call to Cabo from the Goody Chanari. Sir, how do you say? I mean, the lady Godurima from Chivo, sir, Santos. I may cry the lady when I have seen you, Kuno Fighting Ice. Aduga, I made Cocktanet. No made Adu the Gamina, no main a cup of the pan, keep a mere the so. How's your power Quinacarano have a country? Mapama do the tenor, keep the mio any. Amambagi Kudong Chaba Lorga Maquina Toga Chet given. Amadino made a pan cray have a sea. Mapama do the Taram Libaduna Maxing. Adubo. Caramba Hospital, the Makoi lying have a day. I couldn't come on. Sir, no way upon Carabanina, she a corpo, Rambasuya, sir. Gamay, Siram Drabadi Kamdogani. Sir, what do you need a Musunga, sir? Kadigi the Mutoma from the Maquina loot part. At that only Maquina shell luck living. Aduga. Anyway, a quite Mapama do Chanavatox. Sir. Wafama Mataga, Gadorisant, sir, Mafama around my Tarame have to give. Paudu Tar. Mapama do my Tarame had with the show, Maconising of the Kondomogi Kangudin. Adu Wafamasi, Konobo the Hanglor with the Macoin and Nati had in a Sweden Harakan. A coin Haru of a Sukari evidence lay had in a swear. Mapama do the Kuchanavatox. Aduga, Garigi registration, Aduga Mapama do the my Tariba. Gari leg have to get. Funny, sir. Gamay, sir. Gari Tonabatox, Chanavatox.
ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯀꯧꯊꯣꯛ ꯁꯔ ꯑꯗꯨꯕꯨꯗꯤ ꯂꯣꯏꯅ ꯕꯤꯃꯣ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯂꯩꯔꯕꯅꯤ ꯁꯔ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯁꯤ ꯁꯟꯇꯣꯁ ꯐꯅꯤ ꯁꯔ ꯂꯥꯛꯑꯣ ꯆꯠꯁꯤ ꯈꯔ ꯌꯥꯝ ꯐꯅꯤ ꯁꯔ ꯀꯔꯤ ꯅꯈꯣꯏ ꯀꯔꯤ ꯇꯧꯗꯨꯅ ꯂꯩ ꯅꯈꯣꯏ ꯀꯔꯤ ꯇꯧꯗꯨꯅ ꯂꯩꯒꯦ ꯌꯥꯕꯣ ꯑꯩꯈꯣꯏꯅ ꯒꯥꯔꯤꯗ ꯂꯩꯕꯅꯤ ꯃꯣꯏ ꯒꯨꯔꯨꯡ ꯆꯦꯟꯊꯣꯔꯁꯨ ꯀꯔꯤꯒꯨꯝꯕ ꯇꯥꯟꯅꯔꯁꯨ ꯒꯥꯔꯤꯗ ꯇꯣꯡꯉꯒ ꯆꯦꯟꯕ ꯌꯥꯅꯕꯅ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝꯗꯨ ꯆꯪꯉ ꯋꯥꯔꯤ ꯋꯥꯇꯥꯏꯗꯨ ꯇꯥ ꯂꯩꯕ ꯃꯌꯥꯝ ꯑꯣꯝꯖꯜꯂꯤꯗꯨ ꯀꯔꯤꯅꯣꯅ ꯂꯥꯞꯇꯣꯞ ꯌꯦꯡꯀꯥꯟꯗꯗꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯞꯄꯒ ꯄꯨꯁꯟꯈ꯭ꯔꯒ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯧꯔꯤꯋꯣ ꯀꯔꯤꯋꯣ ꯄꯨꯜꯂꯒ ꯄꯥꯡ ꯇꯤꯡꯉꯒ ꯊꯝꯈꯤꯕꯒꯤ ꯋꯥꯅꯤ ꯀꯔꯤ ꯃꯈꯣꯏ ꯀꯔꯤꯒꯤ ꯐꯥꯖꯤꯟ ꯄꯨꯁꯤꯟꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯆꯠꯂꯒ ꯃꯈꯣꯏꯕꯨ ꯂꯧꯊꯣꯛꯀꯗꯕꯅꯤ ꯃꯈꯣꯏꯕꯨ ꯀꯟꯒꯗꯕꯅꯤ ꯏꯇꯥꯎ ꯑꯃꯨꯛꯇ ꯅꯦꯝꯊꯕꯤ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯔꯕꯗꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯃꯥꯏꯊꯤꯕ ꯇꯥꯏ ꯑꯁꯥꯎꯕꯗꯒꯤ ꯄꯨꯝꯅꯃꯛ ꯃꯥꯡ ꯑꯁꯥꯎꯕ ꯍꯥꯏꯕꯁꯤꯅ ꯂꯥꯟꯗꯁꯨ ꯃꯥꯏꯊꯤꯅꯕꯒꯤ ꯃꯆꯥꯛ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯁꯥꯎꯕ ꯍꯥꯏꯕꯁꯤꯗꯒꯤ ꯃꯥꯏ ꯄꯥꯛꯅꯤꯡꯉꯥꯏ ꯃꯔꯝ ꯑꯃꯠꯇ ꯑꯣꯏꯗꯦ ꯑꯩꯈꯣꯏ ꯀꯔꯤꯒꯤ ꯋꯥꯔꯨꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯇꯉꯥꯏꯐꯗꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯊꯦꯡꯅꯕ ꯌꯥꯕꯁꯨ ꯊꯦꯡꯅꯔꯤ ꯅꯣꯡꯃꯗꯤ ꯃꯐꯝ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯅ ꯊꯕꯛ ꯄꯥꯡꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯁꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯐꯥꯈ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯏꯇꯥꯎ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯐꯥꯈ꯭ꯔꯒ ꯄꯨꯂꯤꯁꯇ ꯈꯨꯠꯁꯤꯟꯅꯔꯒ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯃꯆꯤꯟ ꯀꯥꯡꯊꯣꯛꯂꯕꯗꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯀꯔꯤ ꯑꯣꯏꯒꯅꯤ ꯏꯇꯥꯎ ꯃꯗꯨ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯒꯤ ꯁꯥꯈꯤ ꯀꯅꯥꯅ ꯂꯩ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯒ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯝꯒꯗꯕꯅꯤ ꯏꯇꯥꯎ ꯑꯃꯨꯛꯇ ꯇꯞꯊꯣꯛꯅꯤ ꯏꯇꯥꯎ ꯏꯇꯥꯎ ꯑꯩꯁꯨ ꯋꯥꯐꯝꯗꯣ ꯑꯝꯇ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯄꯪꯁꯥꯎꯗ ꯁꯥꯎ ꯀꯩꯁꯨ ꯂꯩꯇꯕ ꯂꯝ ꯈꯔꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇꯃꯛ ꯂꯩꯔꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯁꯥꯔꯁꯨ ꯌꯥꯏ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥ ꯑꯗꯨ ꯄꯥꯝꯕ ꯑꯗꯨꯒ ꯆꯤꯡꯃꯥꯏ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯥꯒꯗꯧꯔꯤꯕ ꯄꯣꯠꯐꯝ ꯑꯁꯤꯒ ꯆꯞ ꯆꯥꯕ ꯃꯐꯝ ꯑꯃ ꯑꯣꯏꯕꯗꯒꯤ ꯇꯉꯥꯏꯐꯗꯅ ꯇꯧꯕꯒꯤ ꯋꯥꯅꯤꯗ ꯑꯗꯨꯕꯨꯗꯤ ꯏꯇꯥꯎ ꯑꯩ ꯀꯔꯤꯁꯨ ꯈꯟꯕ ꯂꯩꯇꯦ ꯃꯗꯩꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯐꯥꯖꯟ ꯄꯨꯟꯁꯤꯜꯂꯒ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯊꯥꯔꯤꯕꯗꯨ ꯑꯩꯈꯣꯏꯅꯅꯤꯒ ꯍꯥꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯊꯥꯖꯤꯜꯂꯒ ꯆꯪꯂꯛꯂꯕꯗꯤ ꯏꯇꯥꯎ ꯃꯗꯨ ꯄꯨꯝꯅꯃꯛ ꯂꯥꯜꯂꯕꯁꯨ ꯑꯩꯈꯣꯏꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯒꯗꯕ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯏꯕꯤꯗꯦꯟꯁ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯐꯥꯔꯒ ꯃꯈꯣꯏꯅ ꯅꯝꯗꯨꯅ ꯍꯥꯏꯍꯟꯕꯅꯤ ꯍꯥꯏꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯎꯀꯤꯜꯁꯤꯡꯗ ꯄꯥꯎ ꯄꯤꯈꯤꯁꯤ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯗꯨꯅ ꯑꯗꯨꯝ ꯂꯩꯁꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯁꯤꯡꯕ ꯋꯥꯠꯂꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯐꯥꯔꯤꯕꯗꯨ ꯌꯥꯝꯕꯣ ꯃꯐꯝ ꯑꯗꯨꯗ ꯐꯥꯔꯤꯗꯣ ꯃꯈꯣꯏꯒꯤ ꯑꯗꯩꯗ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄ ꯊꯧꯉꯝꯕ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯁꯤꯒꯤ ꯃꯤ ꯑꯣꯏꯔꯕꯗꯤ ꯂꯣꯏꯅ ꯐꯝꯗꯧ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯐꯝꯗꯣꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯃꯔꯨꯞꯁꯤꯡꯗꯣ ꯂꯣꯏ ꯂꯦꯞ ꯂꯩꯍꯧꯕꯅꯤ ꯀꯔꯤ ꯃꯔꯨꯞꯁꯤꯡꯗꯣ ꯂꯦꯞ ꯂꯩꯍꯧ ꯍꯥꯏꯕ ꯃꯊꯤꯕꯣꯡꯗꯃꯛ ꯌꯥꯝꯅ ꯆꯥꯕ ꯀꯥꯡꯕꯨꯅꯤꯅꯦ ꯁꯤꯡꯗꯕ ꯑꯗꯨꯛ ꯌꯥꯝꯅ ꯄꯪꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣꯅꯦ ꯃꯈꯣꯏꯅ ꯈꯪꯂꯦꯅꯦ ꯑꯗꯨꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯊꯧꯉꯝꯕ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯐꯨꯈꯤꯕꯗꯨꯗ ꯑꯩꯅ ꯂꯃꯟ ꯈꯨꯝꯅꯤꯡꯗꯨꯅ ꯂꯩꯕꯅꯤ ꯃꯤ ꯁꯤꯜꯂꯒ ꯃꯍꯥꯛꯀ ꯊꯦꯡꯅꯍꯟꯕ ꯇꯥꯔꯦꯗꯅ ꯊꯧꯉꯝꯕꯅ ꯀꯌꯥ ꯃꯔꯤꯟ ꯐꯗꯅ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯊꯧꯉꯝꯕ ꯀꯣꯅꯨꯝꯕ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯅꯪꯅ ꯈꯪꯗ꯭ꯔꯦꯅꯦ ꯀꯣꯅꯨꯝꯕ ꯍꯥꯏꯕꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯅꯪ ꯊꯕꯛꯅ ꯁꯣꯏꯗꯅ ꯇꯥꯛꯄ ꯇꯥꯔꯦ ꯃꯐꯝ ꯑꯗꯨꯗ ꯅꯪꯅ ꯂꯩꯔꯒ ꯁꯩꯗꯥꯡꯕꯗꯨꯒ ꯑꯋꯣꯠ ꯑꯄꯥ ꯁꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯏꯇꯥꯎ ꯁꯝꯖꯥꯏ ꯕꯥꯕꯨ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕ ꯐꯒꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯀꯟ ꯑꯔꯤꯡ ꯁꯥꯕꯗꯨꯅ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯅꯤ ꯏꯇꯥꯎ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯈꯣ ꯏꯇꯥꯎ ꯀꯣꯟꯗꯣꯕ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯃꯊꯧꯅꯥ ꯂꯩꯔꯤꯕꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯤ ꯑꯃꯒꯤ ꯑꯁꯣꯟꯕ ꯑꯃ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯀꯜꯂꯤꯕ ꯃꯤꯗꯨꯒꯤꯁꯨ ꯑꯁꯣꯟꯕ ꯂꯩꯒꯅꯤ ꯃꯥꯒꯤ ꯑꯁꯣꯟꯕꯗꯨ ꯀꯔꯤꯅꯣ ꯈꯪꯗꯣꯛꯂꯒ ꯑꯩꯈꯣꯏꯅ ꯃꯩ ꯏꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯊꯧꯉꯝꯕ ꯀꯅꯥꯅꯣ ꯊꯧꯉꯝꯕ ꯀꯗꯥꯏꯗꯒꯤꯅꯣ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥ ꯀꯅꯥ ꯂꯩ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯣꯜꯂꯛꯄ ꯃꯍꯥꯛꯀꯤ ꯁꯥꯒꯩ ꯅꯥꯇꯩ ꯁꯣꯜꯂꯛꯄ ꯃꯇꯝꯗ ꯃꯁꯥꯒꯤ ꯃꯄꯥꯡꯒꯜ ꯂꯣꯏꯅ ꯁꯣꯟꯊꯒꯅꯤ ꯃꯍꯥꯛꯅ ꯀꯜꯂꯤꯕꯗꯨ ꯀꯟꯁꯅꯨ ꯃꯍꯥꯛ ꯑꯋꯥꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤ ꯀꯥꯏꯅꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤ ꯃꯍꯥꯛ ꯃꯁꯥ ꯈꯛꯇꯪ ꯂꯝꯕꯥ ꯄꯥꯅꯕꯗ ꯃꯥꯏ ꯄꯥꯛꯂꯒꯁꯨ ꯃꯍꯥꯛꯀꯤ ꯃꯥꯏꯊꯤꯒꯗꯕ ꯃꯐꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯃꯥꯏꯊꯤꯒꯗꯕ ꯃꯐꯝ ꯑꯗꯨ ꯈꯪꯗꯣꯛꯂꯒ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯈꯨꯠ ꯊꯥꯒꯗꯕꯅꯤ
ꯇꯟꯖꯥꯁꯦ ꯃꯥꯡꯍꯟꯒꯨꯝꯁꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯩ ꯆꯥꯛꯈ꯭ꯔꯦ ꯃꯥꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯝꯃꯅꯤ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯤꯕꯣ ꯃꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯒ ꯃꯤꯒꯤ ꯌꯨꯝꯃꯩ ꯊꯥꯅꯕ ꯃꯈꯣꯏꯅ ꯍꯣꯠꯅꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯂꯦ ꯄꯨꯛꯅꯤꯡꯗꯨ ꯈꯔ ꯐꯥꯊꯔꯣ ꯌꯨꯝꯃꯛꯇꯤ ꯁꯣꯛꯄꯗꯤ ꯅꯍꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯐꯥꯔꯝ ꯍꯥꯎꯁ ꯑꯁꯤꯒꯤ ꯀꯥ ꯑꯅꯤ ꯁꯤꯃꯗꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯤ ꯃꯐꯝ ꯈꯔꯗꯤ ꯀꯜꯂꯤꯗꯅ ꯃꯈꯣꯏ ꯌꯥꯝꯅ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯉꯥꯏꯕ ꯉꯝꯂꯣꯏ ꯃꯤꯒꯤ ꯃꯌꯨꯝ ꯊꯥꯕ ꯃꯤ ꯑꯃꯠꯇꯅ ꯉꯁꯤ ꯐꯥꯎꯕꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯃꯠꯇ ꯄꯥꯟꯈꯤꯗꯕꯅꯤ ꯃꯤꯒꯤ ꯃꯌꯨꯝ ꯊꯥꯔꯒ ꯃꯩ ꯆꯥꯛꯂꯒ ꯃꯈꯣꯏꯅ ꯀꯔꯤ ꯅꯨꯡꯉꯥꯏꯒꯅꯤ ꯄꯨꯝꯅꯃꯛ ꯃꯈꯣꯏ ꯂꯩꯈꯥ ꯇꯥꯒꯅꯤ ꯏꯁꯣꯔ ꯂꯩꯕꯅꯤ ꯍꯥꯏꯕ ꯃꯈꯣꯏ ꯀꯥꯎ ꯃꯈꯣꯏ ꯌꯥꯝꯅ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯏꯂꯤ ꯈꯔ ꯐꯥꯊꯔꯛꯁꯤ ꯀꯔꯤꯅꯣ ꯄꯨꯂꯤꯁ ꯀꯔꯤ ꯂꯥꯛꯏ ꯄꯨꯂꯤꯁ ꯂꯥꯛꯏ ꯃꯥꯜꯂꯦ 마기 말함도 그리고 뭐 그런 하이클럽이 누가이거니 나이콩 얘기시 놀러 와서 아니죠 sir 뭐가 있어 로이는 레이네 sir 힐리 sir 하이비 sir 거의 마기 마펌데 거의 TV도 펑데 아두부 보석 엄마 갖기 거는 펑 sir 그리 보석노 sir 보석어도 뒤에 떼게셔나디 마나 더기가 마하키 바이크 아더니 그리 해보자 마하키 바이크 아더니 그다이 와이드 살 그다이 와이드 레비로 먹기 징너먹이 징잽 하이버디 나 거기 뭐 쓰기 마탁 탕뭐 징나 쓰기 아솜 나컬 놈다네 아더부 가리 색깔임터 소번수 여름디 만악 넣고도 소마 그다이드 레름디 아더부 가리 쓰마도 그럼 나 머펌 아두들 레름리브노 하이버시 아더가 마하키 라스트 로케이션 수 마하키 가리 레리버시기 기땅 사토간 अदुबु मफम अदुद माके लास्ट लोकेशन ओरिबसिनदि गाड़ी से माहन पुदुनो लाखिब्रा हाइबसिन अदुबु चिंग असिगि मनाक्ता माहन गाड़ी पुदुनो लाखरगा मा मसाना लेतिबसि अखोसो अंगपो फाउ सर अदुदि कदाइदनो माना लेरंगदु सर माबु फंगनबो मुक्ता थिबियो सर करिगिनो मानो अखोइदसु करि मता हाइरक्ति अदु सर माबु कदाइदनो लेरंगदु बसि इलि मदुदि अखोइना खमु ngamti anyway थोंगमा सर 마키 라스트 로케이션 어두가 마펌 어두도 콜 토르마다 이로이로이노 콜 토르마시슈 솜다니 사 마닝원다 마팅 방나나 버기다 막 하이라키미니 사 어두기 마탐 어두 고이랑은 anyway 마크시 아토포 마펌 그다이 데스 칼리 어두가 마크시 크라이 델리갈리 하이버두디 아코이수 칸테 어두가 통어마나 컴비르가디 아코이데 소이드나 파우 비비랑나바 사 사르기나 마르실리제스 아이 소이드나 비자르키 아두가 통음바 서 아동이 말 없이 마펌 어두도 막 그이도바 가리 카미스기 징나바 그릴 서 어두데 이토도 강모델레티 마펌 어두도 빵랍랍더나니 미오 아니 강나 람비다 아락아락파 가리 싱드기 농마이 파이가 셀로위 하림 펌시 서 마펌 어두 서 통독 토끼부두가 마기 가리 카마미시가 아두가 मफम अदुद सेल मुले हाइब पाउ ताबदगी अखोई मफम दुद यांगना लाखिब अखोई लाखो मतम अदु खरम ममसिलखन मरम ओरगा पुलिस लाई हाइबदगी मखोई चेन किबा सिंगचेप अदुद मखोई चेन थखिबदा अममबगी खुदोंग चाब लौरगा मफम अदुदगी नाथोकी मियोय सिंग अदु लाइबक थिबदगी अखोइना कना कनानो हाइबदि खंगम गमौति अदुबु मखोई अनिगी मनुंगदा अमदि नोंमैना पानख्रे हाइबसिदि असिंगमने मफम अदुदि इ तारमलिबा अदुगा इ तारमलिबा मफम अदु मखोइना सिंगचेप अदुगी नाकचेप अदुदा चटलगा कदोम थंगबा साइट चलुंगदोरे हाबसि मफम अमदा लोतुनु लैरिब्रा हॉस्पिटल सिंग दे खोइना पुनमक थिरे हौजु फावबदि नोमैना पानबा मी मतंग असो अपनबा यावबा लाख लै एनीवे अखोइ मखोइ सोइदना मक्कि थिगन फनि सर सोइदना थिबियो सर अंका कईदोरीला चबा अंका ngसागी असिदि मी थौरिना पुनमदो अदुदो इसिंग हायोवे करी हायबा सर कैसो नते सर अंगांगै सानाबदा मोय इसिंगना हायबा ओ लंचेनबा सर नंदी हायिंग चारो करी होइगनी हायिंग चारोगा आई पुलिस होइगनी सर आई पुलिस होइगदोइनी पुलिस होरबदी
asing ba tawba dab aduga police orabadi asing ba sungang ba dab hoi sir fare thongamba sir akhoi muk chaluki ili sir yaragadi khara phangnaba umta thibiyo ba sir akhoi angama thak to honari ngamai sir maine saling mafam singse sora pam ti yengis sir maine sakpadi sing mafam je dum chakpan sigi mafam sibadi ure atopa mafam leiri ba singse khara muti yenge taw sir chakpadi yung gai de yama chakna sangoi gumba aduga atai singai gumba ngaktani mai size adubu mafam asida mai chakli ba se sir soidina maki kondubugi kanguna soidina oigan nakhoi ga nungai na double bani na kondumana ni harakan adubu kondumada hairurabadi kana na mai thariban chap chaba evidence potoro harakan sir madugi evidence hu soidina matamgi matungina soidina tholakan good evidence tholongnabadi aikhoi soyena nungai dor anyway sir atai yengbi kedar sir atai somna kansu yengki kadi lege sir kasulite sir okay gamai somna kandalo thani sir what is imaka hayeng amok tabirasi lakle lakle inspector tayai 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 lakle 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 inspector tayai 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 uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayai, tayai, tayai. Lakle, lakle. Inspector. Tayai, tayai, tayai. Hana Tagachari, a Sigi Inspector Tayai. Listing a Mogachani Fuga Tarechuba, Tanka Gasigi, Ahum Shuba, KADAIDA CHENGANI. What is the Kamdo Viru Gimel? Was a power you in? What is it thrilling? Exxon Gata Yuari had a romance Karikaramta Yahuduba Chingsep Amada Market Amasabagi Lamunavagi Havatare. Mafamadugi Lamunavada Mateng Pang, and never get them to Honoruba, you Makaki. Awabata Kiva Havatare, or is the Manung the Mamana Vanumateng Pang Magidumba. What he case somebody? Hanana Tagachari, Pomabak, Yabiri sing 90.01 home radio the Tabiriba. Highest comb the young Viriba to get Skativida, the Kusem radio the Tabiriba, Tango Sutena Hing, Sidapung, Tango Fall, me control the listeners, Leviri Tagachari. The Facebook Live, the Leviri Vamio, Masingam, Mio, Mangava Tagachari, YouTube live streaming the Leviri Vamio, Hisatruk, Yankai Leviramba, Tagachari Panama. Asagi Bartegi, Yafamangol Peminasi, Nuxira Baicha, Rose Motum, many happy returns of the day, Son of Motum Imocha, and Motumombi Punima, Komo Motum Lekaidigi. Many happy returns of the day, no wire about Mopono, Masinglam than a lag portion, Vavi Ifava. Oirasano matik chaba mio yamo oirasano palem pathogi seba matom lom na towa lakai lamdam sana le pakasi na mafaba towa oirasano matam sana palem pathogi seba matom lom na tawdana mai sing nungsit khodong thiba puno makte ngak thokpi dana faba oirasano ai semberi ba mapogi mafamda nijari many happy returns of the day. Happy birthday Rose Motum. Thank you so much ma'am. See Wari tabiri basina pibirokpa comment macha mani dang pajage. Thank you so much ibem chaning thojam. Aduga thangjam anjana loire talli he. Tagachari bemola konsam ima bemola konsam jawbire. Thank you so much ima mani thomia sem Ponimasi oinam Prabhavati madam Tagachari. Aduga
थागचरी बेबी अदुगा रानीबला लेसांग थेम थागचरी बेम सानिंग थौजम इंदो वैनाम इजम सरोजा थागचरी अनना माबे मला थागचरी वारी फजे ताकपिरकपा लुसिया चोम थागचरी सबीर माइबम लुमगा ताबा थौपिरो न लाउरे मयामी चात्रोक मुक लै लाइक ति मी हुमद्रा हुमदोय खक लै थागचरी लाइक यामद्रसु लाइक अमदि नंबिरे हाइरुबदै थैंक यू सो मच हुमद्रा मरी लाइक नंबरसे मैम जाम तंगले लाइक से खुगी रिएक्शन हाइतारे रिएक्शन ओय अदना लाइक पुजी याम फै हाइतारे अखोइगे लाइक पियु खोलो कायन हाइगंदे अदु रिएक्शन द मयामगी लाइक स्पामेन सो थैंक यू सो मच थागचरी लाइक नंबर हाइबंगेने नंबिरो हाइतबंगेने तो अमसु नंबिरे हाइतारे थैंक यू सो मच मियो अनि सोगरे थागचरी प्रकाश माइबम सर लाइक कर थैंक रे ना ताकपिरम थैंक यू सो मच थागचरी लाइक सिंग सांगे नमदम मी ओहो मरी मंगा मरफु योगरे 74 रगी थागचरी थैंक यू सो मच लाइक नंबर से रिएक्शन यामे कोई कनई हाइतारे लाइक से नमगन दे मैम थैंक यू सो मच थागचरी अइनो ख्वाइ येंगदे अइनो येंगे वीडियो दो अइनो पामद्रगबदि नमद्रेको अदो यानिंगदि हरावदे अइनो येंगदि लाइक मदुम नंबी कई हाइद्रसु कमेंट पीद्रसु नो रिएक्शन जे फै हाइतारे थैंक यू सो मच थागचरी नंबेरि बखरा 90 योगरे थैंक यू ओजा खम्बतो जम थागचरी हना वारी तारुबद थंगुम्बा कनम तोरकिनी खले तापि सो थागचरी थांगजमजना थैंक यू सो मच पुनिमा सिवै नाम दिवेन मैते थैंक यू सो मच थागचरी हना अदुगा लोइन सेंखक्रे मा सेस आ योंग चेंग्रे एनीवे थागचरी सेंखक्रेसु तानारगा मनि पाजरके अदुगा हेंदी लाइश्रम थागचरी लेप्तन संदोपियो लेप्तन ताजरी न ताकपिरे थागचरी हेंदी संदोपगिदि अदुम संदोकनी खोंजेनजे अदुम खोंजेन कोन हाइतारे खोंजेल वॉइस हाइतारे को वॉइस से तंग लाइंग दे यारो इधर वॉइस से लाइंग दरेदी बेरा रे हाइतारे एनीवे वॉइस ने नेवा अदुम खोंजेन तालेम ने सानंगम दे अदुम थेंगे अदुम बारोत संदोमद पुंग अमद लोइ संतोय एनीवे थागचरी बेमचा रोज की दमग या फमागोन पिबिरे हेंदी सु पिबिरे थागचरी दम सरोजा सु पिबिरे आइगा लोनती नवा मरुक के मचा ने हाइतारे थैंक यू सो मच संजरमम तोमिसना थागचरी लुसिया चोम थागचरी इंदिरा नोंथोमबम थागचरी वारी फजेन ताकपिरकपा लुलु मरिंगमाई थागचरी बिनोदिनी मैडम थागचरी थैंक यू सो मच इमांगोवी नावरेम इबेमन थागचरी उमखाइबम हेलेन मोरांग कुनो थागचरी सिगी कदाई चेंगनी वारी फजे ताकपिरकपा थैंक यू नुंगाइरकान चांगना लोइग्रे सबीर माइबम थागचरी मितो खंदो के मतंग दो ताब नुंगाइ यस स्वाइथे लेब मी अखोई लमजिउ मी ओरदि लोइन फंबिरो लोइन फमनगिबने मितो तो लेप होबा हाइतार मैडम ललिता ना मैरा फम थागचरी ngasi एपिसोड हम नुंगाइ खरे मखा खरोना गाइजरी ताकपिरे ओइ थागचरी नोमगी तांकक अमम सुम लेपतना संदोकजब थागचरी बेट साबजिंग दो संग ngang खोनगा ताबनि न अस याम वाइ हाइतार संगदजु बेट तो मालोइदोनि बेट न कलिंगे वारी नुंगाइ बेट सोलदि वारी नुंगाइते थागचरी ओजा टर्मिनेटर थागचरी आईडी से कईगिनो पंगोन दो ओलिजिबो आई लव यू बेबी नम ओंथो पाबदि काइजे आईडी दो थागचरी हना अदुना इने बेबी न हाइरेस ओजा टर्मिनेटर ने जैन खंगा ओजा प्रेमजित थैंक यू सो मच मैडम रानीबला दिवेन मैते थागचरी एफबा फबा पिबिरे मैं हमन रोज की दमा इमा बेमोला कॉन्सम थागचरी वारी फजे ताकपिरे इंदो वेनाम थैंक यू सो मच मैम हंजलगा दुम पाजरे मैडम संजरमम तोमिशना थैंक यू सो मच एफमंगोल पिबिरे पुनमंगना अजित मैते थैंक यू सो मच लाइक नंबर का काउरुरे 74 लेरमने दु चामगा तरे सुग्रे थागचरी
reaction yamadi star yam kai ado di star yam ka di reaction yamadi ke doge bu mayam na hob de lu ta bi ro ba du mu likes nambi tar ga di koi de star na ma fange star du kar di ke doge koi de lak pu de lupa chonga la en khala je hin kala ga la e ba lupa chani pa nan lak to ne ado no reaction yam lak pu si phai hai tar do koi gi ka he na du like nambi u du to bi u subscribe to bi u koi yam hai do ayam sum thorom san do pu da hai tar do ta ga chari pu no thank you so much ta ga chari lulu mari mai wari nungai na taring da wari si makha hayeng amuk tar se hair kus di chakren adu bungai batare ex hayeng ge dama hai batare beman devi ta ga chari hana bunama milan sanjembam thank you so much ta ga chari ya pamangol pibirak papunama khusu ta ga chari kamai pa bi kai ru de no si ba I love you baby he na id di kai je anu pa thank you so much Tagachari baby adoni mayam na su I badu hangoi de na baby na haijine amuk maming do handoni na I love you baby haijo hoi I love you baby chak char ba da chak chare I love you baby na haira hala di maming do yo hala min ka nong khaloi dro se lui be yam na pakum pi bada ming just man ko romadi adoni nuksi bi ko ru da bera kai hai do adoni chak char ba nuksi bi hai do nuksi bi do di mai nga sai maming oi jani da na kari ming ko ge nuksi bi ko hai chak charabo nuksibi na haidu nga sai ge min tar kai ma haiji bon sai chaubi korom de chak charabo chaubi hai kem khande maming du nuksibi korom dar de hoi ham lu dro de ni chak charabo nuksibi na de skai nu ma ngang ji haidu ni lui ba ming ji su ko thank you so much thaga chari hana na du ga 90.0 wa hu radio da sandok chari ba thorom thang solution jare ISCOM the SK TV the Elite TV the Sandok Soba Thorom di Makhata na dumak Sandok Saki gani mathang the English movie Pungning gi warol Sandok Saki ba Thorom loina na face to face Thorom na chingba repeat adumak yeng ba phami gani huki pungni pan makai fawu gi manung musigi matung dano wa Thorom Sandok Saki gani afaba yai fabo oiminar si sanale pa gi ramdam gi damak te khole minasi punamak ngaklo pimina don iram dam sagi damak khona minasi koi punamak Tagachari like Nambiri was sing a sigidama Nambi the Basing Sudagachari Sanali Pakiram Dom Kangi Fana Yaifari Matampunamok Ire Pakidam Hingminasi Ire Pakidamok Siminasi Kurumjari